ngasi nungtil phong khiba tongan ba pause khragi collection miyam de khodol tamjage naga singna Khundaba Chingkhong Chingya da matam Kaktana Kuki sing Changba Thingkhre ating ba se ngasi ahing nongyai degi hauna chatnaragani haiba FNCC gi wafam thamjage naga singna Khundaba Chingkhong Chingya da Kuki sing Changba ngasi ahing nongyai degi hauraga matam Kaktana ating bat thamle haina Foothills Naga Coordination Committee FNCC na phongdorokli haiba nungtil pause gi chifong ama oiriba Royal Kati degi lokhotcharaga thamjage hiramasi gi matangda FNCC na JTC gi convener Chiru Union gi President Kharam Union ki President CNPO ki President amadi NPO Senapati ki President ta aiba chirol thaduna mathau taba thorang sing lokhat pada mateng pangbina ba hijackre hari FNCC ki chirol asina hai Kuki sing na pakhalak liba thorang kayana Chingkhong Chingya da khundari ba naga sing da chawna khudongsa da batho alak padagi tangai fadana akhana ba thorang asi lokalakpani ngasi ahing nung yai tagi hauraga matam Kaktana Kuki sing changba thingbagi maram piraduna chirol asina hai mangjongna na khangal lamba tawdana naga gi lamda fauraga German road amadi Tiger road samlakpani naga singi right to chauna singnarakle suspension of operation su group ki kem kaya naga gi lamda saduna khulai matik chana paiba Kuki militant sing thamjilakpana ingtappa phibamda akai bathole mafam kaya da paksana popi pambi thajilakpana mahusa gi khal kahelakpaga loinana mayai ka ba drug te laisuraba miyoi kaya lehelakpada tho aningdaba crime kaya tho alakli matawa sumna naga gi lamda pakhalakli ba thabak thorom sing ase matam chana thingaudragadi naga miyam gi tungi punsida saun akai ba thorok lagani FNCC na oirakli ba phibam ase chapchana mayoknana ba sem saduna leire naga miyam gi right amasung ikai khumnaba ngaknabagi matangda paikhalakliba thorang asida naga lupsingna mateng pangbiu hairi pause asigi makhatana Sisipurdagi kangpokpi phawba lambi sembada apanba piyandanaba UNC da wakat khre hairi Churachandpurdagi kangpokpi phawba lambi sembagi thabakta apanba mata piyandanaba Thadau Tribe Council na United Naga Council da aiba chil pisinduna wakat khre hairi Thadau Tribe Council General Headquarter gi President YT Hakimna khuyek piduna United Naga Council UNC gi President pisin kiba chirolamagi matungina Churachandpurdagi kangpokpi phawba nauna lambi semnaba thorang lokhalakliba asi Inpui Liangmai Rongmai amadi Jemai Tribe sing yawba Joint Tribes Council JTC gi lamsokba laite Kuki singi igi mari oiba Chiru Khoirau Dolakhonau gi lamphawraga lambi semnaba honabani Kuki singna khudongsa daba kaya marum mayoknariga gi tanja sida kanagumba miyoi kharna Churachandpurdagi kangpokpi phawba lambi semnaba honabada apanba pinaba yamna toina honarakli lambi asi sembana JTC gi area singda karigumba makhal gi khudongsa daba amata thoangadaba laite Kuki amasung naga gi marakta lainariba mari amuka hena sachilanba mathautai adubu Joint Tribe Council na dakta UNC da aiba chirol ama pisilaga Kuki singna naga singi lamphawraga lambi semle haibagi matangda wakat pathengnare thorang asi khudakta thingnaba honabiu hairi makhatana Manipur da thokliba irang asina mikok thibada khorok thangadauri illegal immigrants sing khandoklaba matungda Manipur da census tawbiu haiba JFD gi wafam thamjage India government na 2026 amasung 27 tagi lebak asida mikok thigani haina lauthokraba tungda Manipur gi oinadi hojik thokliba kangluk irang asina maram oiraga khorok thangadauri state asida logi wangwada changsilaga laisiliba mitop sing khandoklaba tungda census tawbiu haina just and fair delimitation JFD committee na demand tawkhre wangkai thangjam lekai da leiba CCSK gi loisangdanga sin nungthil pawisinga unabada JFD gi convener Jitendra Ningombam na hai Manipur da hojik oirakliba conflict situation asida census tawba maram chade karigino haiba taragadi mafam amadagi mafam amada lanjenaba mafam amadagi amada changtok jangsin yadaba amasung furu kangluki oiba miyangda thabak tawnabana achumba asengba mikok thibagi phal phangba ngamloi aranba phalda mikok thikhirgadi maduda oihogadaba khotongsa daba sing adu aikhoina hobagi tangai fodablai Union Home Minister gi pungning singsiladuna mahakna hai mitok khandoklaba tungda census tawgadabani census maong madil chumna tahonanabagi matangda miyamda wakhalon pinanaba hiram asida mamuttana khanglaba singa loinana state asigi tongan mafam singda campaign chathaba hauragani masida sunatana census amasung delimitation gi matangda miyam punna wakhal taminabagi thabak tawbada punna chatmina sei masigi damak JFD na thonglauna hangdoktuna lei lana census tahonda bhaiba si aikhoi punamakki tangai fadaba thodangni haiki JFDA gi maru oiba wafamda illegal immigrants sing khandoklaba tungda census tawbiu ani subada aranba yawdana mikok thiananaba akhang ai singa loinana campaign chathaba hauragani ahum subada achumba census amasung delimitation tahonanaba khongjangda lup khodimak punna chamina si hairi makhatana chahi nauribi nipi macha ama sexual assault tawruba nupa ama chahi taruk phadok pikre hairi nauribi nipi macha ama da sexual assault chatharubagi maralda miyoi ama fast track special court number 2 na chahi taruk phadok pikhibaga loinana lupa lising manga fine oina thinaba khangankhre court asina chahi taruk ki phadok pikraba miyoi edugi maming samram maning lekai dagi ningthaujam dojo chahi kontra kawi mahak protection of children from sexual offense act 2003 poxcro gi section 10 gi makhada mara laidi
haina tha asigi taraga marida kotna lokthokibani thodok asi kumja 2017 da thokibani victim oidiba nupi macha adugi mayumda nupi macha aduna phone charge toba lakhi matam aduda nupi macha adugi mama aduna dojoda macha nupi ga ngayaktang leibiramu dukandagi pot leirugi haina tholakhibani mama na halakpa matamda makhogi yumgi thong adu manungdagi lonchilamba thengnaki thong thiluba matamda dojo na thong adu hangdoktuna chenkhibadagi chingnaba phawki macha nupi gi manakta mama na changsinduna yengbada dojo na sexual assault chatharamba thengnaki loinana Thawbal Women's Police Station da FIR ama chanduna thijinbagi thabak chatcharakibani court asina victim oidiba nupi macha aduna awaba thengnaki sing adugi compensation oina lupa lakh mari pinabasu khanganki compensation asi state government na victim compensation fund natraga atai atopa scheme singdagi order asi thokraba matungda numit kunthani phawbagi manungda victim gi imung manunggi miyoi singda sinagadabani haina su court asina makhatana phongdokhi makhatana pawse asigi editorial lokacharaga thamjige IDP singi thamoinungi wakat in matching relief camp ta kaisum sangum leibaga manare hairi lengangna tawgadaba thawdang ama hojik phawba pangthokpa ngamdaba asi nuaite maktraba thamoidagi thorakpa wafong khara aikoi relief camp ta lainingde mafam aduda lupa ama phawba thokte isa isu karamna semdoino aikoi sibu hinglibra yumda leiragadi inkhol suragasu lawda uragasu isa isu semba ngamlami aikoi yumda hanjage mitaiga kuki ga hana sunabagi thawdo asina mioi chaniga humpurom sikre yum lising taragi mathakta mai thakre internally displaced person IDP oina mioi lising humpurom leiri mayamasi manungda lising tara romti masagi yumda hanjinkhre aduga lising yankai romti hojiksu mayumda changba lengakna thinglaga thamli hairiba IDP lising yankai ase mitai khakta natte kukigisu mayam ama yauri mayum makai thadoktuna lanjalakraba singasi khamthengna lairaba mioi kanglukki manung chalabani lambi da thatlaga makoina samjaba sajaba pot khara lehenana ba khonabada phawba mabuk thana saba phangjadrabani makoisu matam amada yum amagi mabungo mabema oiduna macha masu singa hayakta oiragasu nokheduna sanaramlibani hingbada changba machakpuna makoina suja nomjaraga tanjaramlibani matam adudadi nongmata social media da aikoi ware mateng pangbiyu haibasi kanamatan hairakidabani ngamna ba khonabana makoigi thodang oiraga hinglamba ngaktani masa masu leirik lesu tamhanba luhong khudongba lekai gi senthang thodo wathok singi potyeng loinamak masa mathanta langjaramlibani aduga ngasina upai leitraba haibadu oire relief camp ta leisilakpa matam sanglakpa na maram oiraduna wakhal laina naba phaw yaunarakle masa masu semba ngamdabagi wakhalna pulumpuraduna hiningdaba mioi kaya amasu yaurakle asigumba thodok sing asi awaba taraba IDP sing asina thonkibra makhoibu marai bakta taisinduna adum hinganchi haibra lebak asigi constitution na citizen singda piriba dongsaba sing adu aikhogi lengakna makhoida phanganba ngamlibra aikoi punamakna khangi madudi constitution na ngaksen bidraba mioi oina IDP sing hingli aduga sibagi matam ngaiduna leiri pibamasi manipur lengakna asum yengduna leibagi thawongna miyambu nungai handre haibasi thangjinba phai hairi Imphal East ki tongan bampham singda hangdokliba relief camp singda leidiba IDP singna handakta masa masagi mayumda hanjaragi haiduna lakpada security force na achingba pibagi thawdok thokre sanglaba sahi ani makhairom asi masagi mayumda hanjinge haibasu yadaba relief camp ta leidingai sida sinpham ama piduna hinghanbiu haibasu yadraba mayamaduna masagi mayumda hanjage khunda laita duna leijarage haibasi haifam thokpani tawpham thokpani masida lengakna asuk yamna soliba asi karigino moreda natraga churasanpur da kuki singna koisilaga taba adugumba nattaba mitegi khulgisu adum thangnaba moirangpurel pukhaw dolaithabi ikau amasung yingkhuman phawba ngak selaga IDP sing halanba ngamdragadi karamna chawkraba India asi nakoina ngakpa ngamgadoribano security force su adum lei aduga kuki singna maning tawna sanahali mitei khaktang changba yahande mitegi lopom sing kuki singna law uhali central force na karimata haide manipur government su karimata phangdokte achoba irang ama thokraba matung tangkak naina mayumda hanjinba yaba mafam sing kari leibagi haina kupna yengadabani aduga khara hena section thorang lokhalaga hongjinba yaba mafam sing leibra haibadu tijinpham thokpani kaidongoi loigani haiba khangdriba irang asida IDP singbu makatana adumak relief camp singda lehan baibasi kaisum sangda thambaga chap manai hingbagi lambi puraktragadi masa masu semba ngamsilaktraba IDP sing masa mathanta sijabaibasi masa mathanta tarai asigumba awaba mayam asigi marakta chief secretary oiramba PK Singana lakliba December phawbagi manungda IDP sing mayumda halangani haina phongdokhiba laikhre mahaki wafam aduda IDP singna haraunakhi adubu lebak thibadi miyamda thajaba piramba PK Singasu transfer tawthokre hojiksu mahaki wafam adu hingduna lehogani haiba thajaba ngamlaktre matang asida
ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯄꯨꯈꯥꯎ ꯃꯥꯏꯀꯩꯗ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ IDP ꯁꯤꯡꯅ ꯃꯌꯨꯝ ꯎꯅꯤꯡꯃꯟꯕꯗꯒꯤ ꯇꯨꯔꯦꯜꯗ ꯏꯔꯣꯏꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯊꯤꯡꯕ ꯀꯤꯗꯅ ꯂꯥꯟꯊꯣꯛꯂꯒ ꯆꯪꯂꯨꯔꯒ ꯂꯩꯍꯧꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯃꯄꯥꯎ ꯇꯝꯕꯗ ꯊꯃꯣꯏ ꯁꯣꯛꯏ ꯃꯈꯣꯏꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯖꯅꯤꯡꯏ ꯍꯥꯏꯔꯤ